Karino religious miyoi kaya amana muni rishi monk sen kaya amana tawwa thabak ama masi high performance athlete kaya ama entrepreneur kaya amana leptana tawwa ama aduga su akhoi darkar thade gi philosophy na mase ai agi meng Axn Sadokpam aduga darkar thade radio asida taram nokchari masida akoina thaina gi ancient text kaya ama puwari kaya ama yengkhalakpa matamda religious ki text kaya ama yeng matamda pot amamam di tradition oina satharaga amamam loinaba yawraga lai masi fasting ni chara hinba adubu chara hinba sina karigino manari shamuk sumaina proxe chara hinba haiba matam sida urges to koi haksang sina ise saksaninge chaklame adu taragade ise adugi duda oina lupshan giba saningam ni na lamam ni thire but see same process sida kainoma di shodi adongi wakhal na control tropane te chak lami ase control tropane te havdi adongi haksang na adongi wakhal do inani harise adubu aikhoi gi pattern sidi wakhal na haksang se chatlan gadobni si amuk akhoi biohacking le yenge fasting do tar gadi gedogi I performance athlete ke amana moina fasting hek to ise intermediate fasting ana lei around 10 to 16 hours poki chakse ena pung nipan da yukta sa taragadi pung taragi matungda haidi 10 hours ki gap leinaraga natragana 16 hours kare extreme moicha taragadi madugi matungda muk sak chai sumaina gap leina wasida ikoi gi fat ke ka kana da fat ke ka su burn the we toxin gas su burn the we haksang gi oina kana haldi but mentality oina koi wakhal da clarity hinga haldi focus da nuari sina mind and body se control tore aidi simple di manba adu simple man no pochini hamna maru iramise ekhoigi mind sina control taruk taragadi adom da urges kaya amalakani sexual urges obi ai amagi urges obi ai emotional urges obi ai tantrum kaya obi ai sigumba urges kaya amasida adom se lupsin daba sad ore haksang nai se nuai raktre hai taragadi nuai raktab du luptre hojikte kai dawri adomna fasting gi routine tradition je shum taruk taragadi adongi mind sina adongi wakhal duna adongi haksang control pore adongi haksang do somda sachi sumai chachi hare sida example oina numing biu aina ngasai intermediate fasting aido science ki lom dei lae laktar ga su islam da ramadan haina leri buddhism gi de sung yengshi hojike fasting gi poche katang south hokna expanded on yengase fasting abde kaino pot amadudagi ekhoi se withhold tobani withhold toba habdi changsan daba lupsan gi daba fazalaga legibigo aduna fazalaga levisida buddhism gi na yamana zen buddhism oitaragadi urges kaise earthly position gi dagi loina bakak thana boni earthly position da adongi yum oibi ai adongi firol oibi ai adongi tang wasana oibi ai adongi ama hekta earthly position masi gaise loina bak thadome thadoma pochida madudagi attachment lokhok taragadi adomna oiriba adongi leiriba potuna adom leirakpa nataba english ta hegama buddhism gi yawuni the things that you own end up owning you hairaga nangna leiba pot nangi oisaba pot kaiduna pot chaiduna nangdo ina nangdo ina oishala paitarane ma nangi nang amungdanga the things that you own end up owning you Manipuri translation duri katangakti farak tare adu basmaina the things that you own hai taragadi nangki oisaba pot kaiduna end up owning you hai taragadi aroibada pochaiduna oina nangse pochaidugi oireba haibadi nangi control da lertabado whatever nangi identity ama lere suppose I say akoi youth kana angang kana ya madawa the things that you own hare iPhone je paira again an iPhone jara and I'm owning you iPhone do na ai identity ore iPhone do da ai so in attach story action iPhone pai bana tawa iPhone do action gi ore do na identity je utpada kaida ai gi character gi ai gi personality gi ai gi kai gi aduna loina bak maning thamam ga ina pai do pon ai gi position no no mang do ina thamnarpa aduna masigi aina ngasai darkar tade ke kui philosophy na ise
atei game nati eliminating the unnecessary sini fasting sidasu kai dawi changdaba pot kai se withhold tawga thame akhoi gi zen buddhism da su kai dawri ngak shallaga loina bak thame kakthagre aduna artly position bo iro ama bo iro nangonda sangdaba agina akhoi darkar thade gina ayambana main oina focus tawse time energy money seom je darkar dai seom sidi compulsory oina darkar dai aduna buni aina financial dictator haraga tool ama semise sigi tool sina adongi kai kai dano leak oise adom audit to line bagi damakta dm to wirak pa gani adom na do pam taragadi but aikoina tawrise adongi time se kai dano satlise matam se kai dano mangise adu yenge di option ama shilai madusu simple oine deharake timer ama thamo timer sina every 30 minute oibi but extreme oi kai taragadi every 15 minute ta timer se ring torani timer khongani madu da 15 minute da adong kaidogi kari thabak no tawrise kamaina no tawrise sumaina loina bak yeng loiraga kona kana daba india ta dei sangaroi yam kana maru oiba oidaba adugi matungina adom se categorize torni categorize tawleraga hapta dumagi matungda adomna si pochai ge se lokthok pi ai si pochai ge se mingon da pithok ki biani keno to biani ado plan an tawdoine so sangda pot ai khunam kaktharak taragadi darkar da pot da kaktharak taragadi ke tawi focus lari focus sai pot se kaino focus sai pot da khoina mayamgi guru ama lari kogi law of attraction gi amagi manifestation gi amagi productivity gi mayam am lesina tawisina addition hapsalage mayam ama but scenario ma yang po matamda adona thabak amada focus tork matamda adom se more and more tasks more and more thabak se hena thabak hapsalak taragadi madugi thabak tu da focus pirakpang amoi focus hai pochidi specific jaga amadu lauraga lupsan hutagi paponi adomna laibak che tawthokpa matamda su jaga ama khakto lauraga laibak to tawthokhi paponi jaga amada song tawro jaga amada song tawro jaga amada song muk tawro jaga amada su amuk tawro mafam manga taruk to taw taragadi lu na mok sangoi adui muhuta jaga ama khak lauraga tawthaba aduni tawdise so amuga su hena visualize tawba adong mit to uba line wi damakta aina husik hari poto amuktang refresh tawke adom se yompak am paire laibak tawdoini tanba thabak ni but focus ke example ni masida adom se yompak se samarak ni ko yan doise or yompak tawdoise whatever so samarak tawba matam sida thabak sina aikogi kaino se lawrse yompak sina tawriba jaga dona adongi thabak sine adongi focus tu ne lawrse adon jaga amada samarak to taw taragadi yam lupthagini adubu adomna samase jaga manga thugaire aduga jaga manga sida kun dang daw taragadi ambukti luroi so sina divide or focus torpa aduna divide or focus torpa sidi amuk nangwanda kana ge hai taragadi sina learning gi oina dikanai makhan thokna adubu if adomna lupsana sange hai taragadi pochak ama khakto jaga ama khakto maduda samarak tawna fei so focus sai taragasu akhoi ke dori mari do lokthokraga ama khakta focus tawtra aduna addition te minus ni tawtuse sumaina ni clarity song laktuse clarity lakpada domna samana bajaga du hanjan taw taragadi mayek sengna ure kayam luna tawtharkidono kayam hena tawdoino kadai wai degi tarukdoino kamaina thadrakdoino samana bapodo do khange as much as possible akhona try to dishi kaktharak na bhanakdoini aduna horupagi part shamuk fasting dorpaido kaktharakpani withhold dorpai basida subtract dorkdoini loina bakti tawbi ai adubu loina bakti maru oide madu hani yengba aduna tradition mayam ama religion mayam ama sida saint monk high performer oidba kya ama sidagi adomna loksan bayaba loksan biraga adonge life to option view kari no maru oiche kamaina no ina success ke line da lakya hai tar kadi kai do no kamai to gadi fani self audit